Pheidapung Ngasigina biti pak Mapan Kangjeibungdagee Chingkgei Panglapna biti paki Saheed Minar na Leiriba Mapham Asidani Pheidapung haina khangnaba Leipung asina leiramliba Kumja Lishing amaga Chaunga Mauda Taretagee Kumja Lishing amaga Zatruka Yakhinithoi Phaoba Manipur gi Ningthou Oikhiba Meidingu Khagembana panba matamda Kangla manungdagee mapanda puthorak kaithel ahum haibadi awang kaithel sana kaithel amadi kha kaithel hairiba kaithel ahum asigi manungda Kangla gi nongsup sana thonggi hek nongsup thangba mafamda karamba kaithel ahum gi manungda khwaidagee maming chatpa Khwaidagee Maru oiribadi sana kaithel hairiba kaithel asi Pheidapunggi akoibada leiramba amadi kanaramba kaithel amani Pheidapung haina khangnaramliba Leipung asigi maru oibadi kaithel nupisingi marakta karigumba khana chainaba tholakpada Pheida Hanhabana Pheidapungda phamlaga khangnariba maselgi achum aran wayel tawphamni kaithel manungda khana chainaba yaurakpada khanabagi ihan hanba wayel phamdi Pheidapunggi wayel asina oi karigumba khana chainabadugi wayel si Pheidapungna Wayelba ngamdrabadi Kangla manungga leiba lakhong yauduna wayel makha sathabani lakhongi wayel pham asina Pheidapungdagi khara hena wangba thaki wayel tofamni Pheidapunggi sanebi asi Maharaj Kulachandra gi matam Kumja 1938 Britishna Manipur Lousinba matam aduwai phawa uba phanglammi Khongjom landa British ki makhutta Manipurna maithi khibadagi Manipurda British lengang linglabada Kumja 1938 gi March ki tang 19 da British officer manga halubagi maral siduna Manipur imagi mathauna leiraba mapari ani Thangal General amasung Yubaraj Bir Tikendrajit Kumja 1938 gi August ki tang 19 Sawonsel numitki numidang pung Taret Tabada phingau sitpi Ema Lishing Nepal lomgi mamangda Pheidapungda Saba Phasigee Segaida kahanduna Phasigee Thauri Kangoi ngaksamda huktuna hatkibani matau aduda macha singbu kannabagi upai lejitraba ningba kairaba mama oibi kayana tengtha jahubagi mikap mirau kholtana mafamdu thak thak nihankhibani irei baki irisa singbu namthaduna thauna lingjenbu yaithektuna phasi tawduna hatpikraba athaubu singi siramdaigi mikupta makhoina ulamba thauna phabagi lingjeldugi mangalgi masek aduna hauna nongpok iramdamgi ningtam wakhalon asi yaitheke thauranglamba mitambalsing adugi honajamando aremada tahankhibani asumna hairiba Pheidapunggi mafam asi chahi 19 gi matungda haibadi Kumja 1913 June gi tang 19 thangja numita thugaikhi Manipur sarkarna Kumja 1919 gi Manipur gi aroiba ningkha tambagi lanphamda thawaina pantha oikraba maitai athaubu singbu ningsingbu oina Thangal General amasung Yubaraj Tikendrajit phasi tawduna hatkhiba mafam Pheidapungda athaubu singi ningsing yumbi Saheed Minar Kumja 1965 gi August ki tang 19 da matamdugi Manipur gi Governor oramba LP Singhana yatra hullaga saba loiraba matam Kumja 1990 gi October gi tang 2 da matamdugi Manipur gi Chief Minister RK Dorendra Singhana athaubu singi mafamda kathoklaba ningsing yumbi asi sangakhi Mawong mari lama inai naidana leiramba mafam asi amuk hanna miyeng changduna sengkat sakatpagi thabak thorom sing paikhatuna ngasigi Bir Tikendrajit paki oiriba saktamse ohilatuna ningthina sem saraga mamang gate panduna amuk hanna khudol tawkhibasi August ki tang 19 Kumja 2003 tani athaubu singi ningsing numit asida mama leibak tambak nongna thawai katpa ngamkhraba athaubu singdugi bhamda nonglukpa utpo aina haikat laikat tamnariba numit asida Manipur gi Governor oramba Dr. S.S. Sidhuna Manipur gi Chief Minister Okram Ibobi Singha yauba
ꯊꯧꯔꯝ ꯑꯗꯨꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯃꯃꯥꯡꯒꯤꯠ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏꯗ ꯐꯩꯗꯥꯄꯨꯡꯒꯤ ꯑꯣꯏꯔꯝꯕ ꯃꯁꯛ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯕꯤ ꯇꯤ ꯄꯥꯛ ꯑꯣꯏꯅ ꯎꯅꯔꯤ꯫